ngasi ayuk phongkiba tongan Manipuri sifhongsingdagi amasum thokiba thawdo wathoksingdagi maruoibe I pausing khonga saraga Manipur top channel gi maikeidigi miyamda thamjagi hanbada Chief Minister gida Thomjinkhre Sikhre Assembly constituency gi MLA Yamthong Hawkip ki score oiba mari suba IRB gi personal ama laikhidabaga mari leinana laikai miyamna ngasi Chief Minister gi bangalo tamna Thomjinkhre pausin hai laikhidraba score adugi maming yumnam sanjit kawi ma ngarang numidang pung 12 rom taba matamda Imphal gi Ras Medicity Hospital laikhidabani ma MLA Yamthong Hawkip ki yumda hawkiba tha sigi mangada tushin badagi sokle haiduna pukhalakpadagi Ras Medicity Hospital laikatnarakibani aduba laikhidraba sanjitna tushin mani haiba thawdo singnani oibigi sanjit ki imung manungi Miyoi singna Cycle Police Station na complain tawbada tabidre haidi mak laikhidaba duga mari lainana ngasi sanjit ki imung manung amadi laikai miyamna maki misi dugi asumba langla langjin puto ohaiduna ngasi konung mamanglomdagi Chief Minister gi bangalo tamna thomjilakhi adubu sanjen thongda mathau tawduna leiba police team na thatpaga loina miyoi mari khangatuna Chief Minister unahanduna wari sanahankhre hainasu pausna makhatana phongdorakli Makasa terak poin atau papau mana Chief Minister na mayumimda satuna saknai raba singa unakre apaspa lakthokpa haibisi lenga ki phirepni Chief Minister Manipur dagi apaspa 1958 lakthoki ba haibisi lenga sigi phirepni adumapo ek asi amuk hana thamjilaktana ba Manipur lenga amadi center gi lenga ani gi marakta political talks ama mathau tapana center gi wari chaduna honari leptana honna khigani haina Chief Minister N Biren phongdokre wafam singa Chief Minister N Biren BJP gi saknai rabasinga unabagi thauramgi saru ama oina lamdam sigi tuan ba lamda maming leiraba miyoi academician educationalist singi yum lusatuna hak thengna unaduna wari saba wakholo lobamadi thaujal khibaga mari lainana phongdokhibani Kongsat aduga mari lainana paumising hangbo wangi pakum piraduna Biren makhatana haiki Manipur yauna awang nungpok state singni apaspa lakthokpa haibisi maki dimani awang nungpokta leiriba lalhawbigi irangasi political dialogue tawduna waroisin puraknana bohotna bamathoktai handakta lamdam asigi ariba larhulup amana makhoigi common thauramda sovereignty gi condition yarabadi lainga ka wari sagani haina phongdokhibadu afaba khongthangni wari sabasi maka sanagadaba natrabasu India government ka wari sanabada lub aduga India lenga ka wari saba yanaba honabada makna mateng pangani Manipur amasum awang nongpoki lalhawbagi wafam taraina lawba yaroi maramasina su pisto kamadi political dialogue tawduna waroisin puraknana bo honagadabani masida issue asi karino khangdaba politician su yawdaba nati apaspa lathokpa haibisi Chinda panglaw to lawbana kanaroi Nagaland da apaspa lawthok luraba matung center na amuk thamjilakhiba aikhoi khuding da khanglibani state amadagi apaspa lawthok paibisi state amadi center lenga animaki power lei hainasu pausna makhatana phongdorakli atopa pawmana advertisement gi aton masenpham singdoktrabadi pauksi phongba lepkadori Lakliba December taraga mga pawagi manungda Manipur government ta tuoliba pauksi sing advertisement bill sing sengdokna ba khongthang lakholaktrabadi pauksi phongdiba media housing thabak leptana pauksi phongdaba yauna makal makha kya gi khungjang sangsinana ba media gi organization ahumna warep nakre Editor Guilds Manipur ECM All Manipur Working Journalist Union Amzu amasum Hills Journalist Union MHJU gi apun mamifam ama ngasi Manipur Place Club ta pangthokduna Manipur government ta tonduna leiriba bill sing pithoktabana maram oiraduna pauksi phungniba media housing na mayuk nariba awaba sing kupna khannaraba matungno warep asi lokhibani media organization sing asina Manipur government ta bill sing asi sengdoknaba December 10 phawgi matam thaba lekhibani adubu government ki maikeidigi thabak amata lokholaktabadagi ngasi gi mifam adu famduna khanakhibani Mipamaduda ECM gi President Khogendra Khongdram amasum Amzugi President Wangkhemsa Samjai gi Minister ga tongan ba wari sanabada bill singa do athuba matamda sengdoknabagi matangda pirakhiba thajaba adusu puthokhtuna khanaki nauno oirakliba Piba masi yenglaga media organization ahum masina government ki bill sing asi sengdoknabagi matam asi December taraga manga phawba sangdokhibani hawkibasa yani asida media housing na thengnakiba awaba singadu Manipur government na khangbina ba appeal sunga sigi mipam maduna tawki hainasu pawsna pali atopa paw manamo
Congress Lengak Paidaklabadi Disturb Area Status Lautokani Congress Party na mathang lengak pairabadi ahanba cabinet mi phamna Manipurigi disturb area status lautoknaba warep logani center na yadraba fawbada matamamagi Congress lengak na phirep lawraga lauthokpa ngamlaga BJP gi double engine gi lengak na karigi phirep lawba ngamdabano haina MPCC gi working president Mega Sandrana phongdokre Imphal gi Congress office ta pangthokiba pawgi mi phamamada Mega Sandran hai Kumza English Singaniga Marida Matamadugi Congress Lengaki Minister Amasum Cabinet Minister Sina Center Digi Disturb Area Status Laktoktanaba Akan Bapokta Piraklaba Pawda Miam Gidamak Matamadugi Impal Municipal Council Gi Manungsanba Assembly Segment Taretagi Disturb Area Status Laktokibani Housing Ladiba BJP Gi Lenga Asibu Lusing Libas Minister Lenga Asida Yauriba Council of Ministers Singamasum BJP Gi Lusing Bakaya the State Sigi Singamasum Tamda Law Amasum Order Gi Fibam Fagat Le Haina Makho Pong Lauri State Asidagi Disturb Area Status Loktok Pasi State Lengaki Miyang Makada Satakadaba Oibana Disturb Area Status Loktok Turiba Assembly Segment Singasidagi Disturb Area Status Loktok Naba Congress Party na Lengak Tatakshili Lenga na cabinet mi phamlaga warep lawraba matungda disturb area status asi loktok kadabani hainasu paus na makhatana phongdorakli Atopa Manamo, Miam Gimipam, December Taraga Tarukta Pangtok to the Makata Bakongjang Leptokani, AST DCM. Schedule Tribe Demand Committee Manipur AST DCM na Matam Gagi Mamang Nigi Maitei, Mitei Furubasigi, Indiagi, AST Lista, Sanhanaba, Court of Conduct Mamang recommendation, Tagadabani Haina, Taksinduna Lakli Basida, Langak na Tabak Amata. Paikalaktaba maramna lakliba December taraga tarukta miyam yoiba mifam ama thangmaiban khonthok hanbi sanglena pangthoktuna makhataba khongjang sangsinanaba warep naragani haidi AST DCM na sinduna lisangsina sathaduna lakliba wakat mifam gi saru ama oina ngasi social worker club hairangoi thongamadi hairongoi thong women's coordinates Committee-ga Pumna Kusamnaduna Laikai Sigi Community Hall la Pangthokiba Wakat Miphamga Mari Lainana Committee Sigi General Secretary K Bogendra Jinhai Matam Sangna Purubasibu India gi AST list salhanduna Pangpam Tokpa Ngaklog Singadu Fanganbinaba recommendation Thabiyu Haiduna Taknaduna Laklabasu Housing Power Lenga Sina Thabak Amata Paikatpidana Lady Central Government ki Maikaidigi Kayarak Hana recommendation Tharaknaba Kangalakpa Lairabasu Recommendation Thabada Tangai Fadana Sangba Ethnography Amadi Socio-Economic Survey Hausu Power Pangthok Dana Lady Haina Paus na Makatana Fundorakli Makatabo na Tentakpa Pau Mana Say Taragi Nupi Masa Ama Yauna Ani Lakidre Manipura Hokiba Pung Kungamari Sigi Manung na Masagi Say Tarakata Ngai Divi Nupi Masa Ama Yauna Miyani Kobi Laisarasina Maram Oiduna Lakidre Hainasu Pau Mana Pali COVID-19 Kamal Control Room na Thadorok Sirolama Matungina, Laisat Asina Maram Oituna Lakidrabi Masagi, Say Tarakata Ngai Binupi Masadu, Impal East District Thongju Assembly Constituency Manung Sanaleba, Mapam Amadagini, Malta Secretariata, Mother Care Children's Hospital COVID positive everything Nabadagi, Numid Asimaktada, Zenimster referred Tarokibani, Mark Masada, Ningsha Honbo Waba, Haksang Sagatpana Singba Layung Sing Otorok Patinaki, Nupi Masasi Hanadagi. Down syndrome leba angangni hain spali makasa tarak poina to paukra district ki thakta akhanaba kanglon sing paikhatnaba center na state sing na khangala khre swari leba asida covid positive boybigi sang pun yengbada name na lerabusu state khara gi akhanaba district sing da positivity rate sara taradagi hena leiriba sigi yenglaga laisada sima pung fana lakshin mangamnaba district ki thakta akhanaba thoksul sing ya thonaba center na state sing na khangala khre Union Health Secretary Rajesh Bhushan State Amadi Union Territory Singi Chief Secretary Singda Thaba Sirolaman Hai Leba Sigi State Hungi District Nipana COVID positive Webigi Sang Sisa Taradigi Hena Lady Masi Matam Sana Lakshan Haudrabadi Hena Park Sona Sandoropo Yabi Oitopale Maramasina State Singasina District Itakta Akhanaba Kanglon Sing Semduna Satna Hanaba Hogadabani Hanespali Haukiba Sayolani Sida, Kerala, Mizoram, Arunachal Pradesh, Puducherry, Manipur, West Bengal, Madi Nagaland gi district Taragama Panda, COVID positive Oibigi Sang Sisada Mangadagi, Tara Fawda Levatine, Adubo, Mizoram, Kerala, Madi Sikkim gi district Nipandari, positive Oibigi Sang Sada Taradagi, Hena, Matinari, Maramusina Hajib district Kungatare Sida, Akanmam Yeng, Sanghoba Matoktai, hence Pali.
Makha sathrakpuna tentakna mayamda thamjage politician singna nupi singbu election gi khulai oina sijanaba tokadabani amuko politician singna lamdamasigi nupi singbu hanthana yengba amadi mikhal gi matamda makoibu khulai oina sijanabagi thawong sing tokadabani haina All Manipur United Club Organization amuko na phongdorakli nupi lan numitna lakpada lamdamasigi nupi oibisingda yei proposal piraduna amuko gi secretary publicity Laisram Krishna Chandrana thadorakpa sirolamana hai Matam sang na maning tamna lairakhiba Manipur British ki makhuta mai thiraba matungda athauba kaya loi thakhiba mangakta thauri thuduna hatkhiba natana Manipur gi nupa kaya bu British official anigi bangalo mai thai haibigi maralda kabo tampaktagi u yalalaga nauna bangalo sanaba hona rakhiba matamda hanadagi khoisaunaduna laiba Manipuri singda maru oina nupi singda anobo maisa ama pikhi madudagi Manipuri nupi singda Mausadagi loy nazarakpa maraiba mapuroiba mabung mapwa ningjabagi matik mayai singadu khanghaudana kumjai English singamaga samapan suknagi marigi July 3 safongki adubu nupi singna ahanba nupi lan haina khangnaki ahanba nupi lan asi kupna nainarabadi kumjai English singamaga sanipan maudraga mathoigi Anglo Manipur Ward British na tokiba lisa singadugi laman khumbani haina lobiyai masigi matang Sahi kuntraga mangarom British lenga ki makhada Manipuri singna ningba kaina leraklaba matungda honglakiba malemgi ani suba lanjau gi damak leba kayana misang sungsinaduna phi semnarakpa horaki Japanese singna park sina landarakpa matamaduda British lan misingna pukkhangba sakmakhal sing pamlakpagi matungina mayang lalonba singna mamalli hiena piduna lomi singdagi phau wansinduna mapana thadoki asigumba thawong asidagi poinu matam oijarabasu sengi mamal ka hena wangkhalakpada natana seng phangdabagi wathok lakpadagi matamadugi thawna pharabi ima kyana British amadi matamdugi ningthaugi mayokta kumja English maga samapan kuntraga mapan gi December 12 da akan bi hoktoki ashibu anisuba nupi lan haina khangnari haina spaus na pali atopa paw manamo mahiroi singdagi gari atongma lauroi haiba auto driver thulakli Gari thaugi mamal hengalakpana maram oiraga passenger singdagi gari atongmal yamna lauri haina penabo wafam kya phungdoknari ngai serasida mahiroi singdagi gari atongmal lauraroi haina hingnabagi dama khangaboktagi Thawbal phaba auto service tawduna lanthengnariba auto driver thoksom Abiramna phungdokre khangabok khulakpam laikai da leiba ima kids paumi singa unaba amada auto driver Abiramna hai thaugi mamal yamna wangkhibana maram oiraga gari tongmagi mamal asi khangwang wangkhatkiba sina tungi yumburel oirakadoriba mahiroi singna mai tamnabagi damak school college amad university ni singba satnaba honabada asuki matik awaba mayonari mama mapa oibising sum masa singmu mahi tamba satlanabagi damakta gari atongmal hunanaba honabada sauna awaba mayonabagi mami ama thamoida uba phangki asigumba awaba imung singi mama mapa singna masa singbu mai tamba thananabagi damakta mayongnariba awaba sing sigi yenglaga tungi mirol oirakadoriba mahiroi singna mahi tamba satpada gari atongmal leitabagi awaba sing onanabagi damak mahiroi singi amadi mama mapa oiba singi damak kathoklage haiduna gari atongmal laudabagi phirep asi laurakpani haina spausna supali Marakthani state sigi wangbara thopa paung khatang Oja hatkibagi matangda Congress ki mahiroi winga police ka khuthonakre Odisha gi Kolahandi district Oja hatkibagi matangda minister DS Misra phanaba demand tawraduna Congress na sogatpa NSUI gi activist singna Vidhan Sabha du gerau tawnaba honakhibadagi ngarang Bhubaneswar da makhoiga police ka khuthonakre Vidhan Sabha tamna lakhiba NSUI National Student Union of India gi activist singa dubu police na thingnaba honarakibada khuthonakibane khongjang changchiliba singa duna MG Rota police barricade singa du tangkhai ki amasung police da yerum singa amasung khamen asinba sing langsinki madugi khut handuna police na mahiroi protester singa duda liseina kan ki amasung makhoigi manungdigi kaya amasukhi ngang security cordon adu thugaiduna NSUI gi mahiroi singa duna state assembly gi premises da thomjinna ba honarakibada police na makhoibu tangkhai na ba liseina kan khibani NSUI activist sing aduna police ki gari ma mai thana ba hona rakibadagi phibam madu hena sathiraki mapam madu leiba fire brigade personnel na mai sak padu khudakta muthaki hen spokes na makhatana phungdorakli aten ma paw khraga mem na thamjagi Manipur gi mapan da leyeng bangam da heart patient am sky hospital fun kre
Sagolwangi masagi sai nifuga tare rom suraba e azit ko ba heart patient ama heart ki mihun songmagi anaba PS BHT layeng na bagi dama kumza English ngani ga tara ga tareta Manipur gi mapana satuna mapana layeng bagi awana mayam thengna dun asobo hospital ama da layengki layeng adu specialized oiba layeng ni mamingna EPS plus RFA electro psychological study plus radio frequency aberration kawi hari laibak thibadi EPS plus RFA du mai pakidre anirak subu in amuk tauk share ki adubo patient asina second time procedure adu tawdana Manipur ningba kain halakhibani mangna sigumba EPS plus RFA si Sky Hospital da mai pakna tawi tabadagi hospital asida October kun English ngani ga kunda mingsalaga mathangi numita EPS plus RFA mai pakna pangthoktuna PS BHT haiba heart ki mihun chongbagi laina du cure tobungam khi haina pausna makhatana phongdorakli amaromdana accident amasire ani sokle sokhiba IRB laikhidre ngara numidang pung 13 tarakpada nambol PS ki manung chanba ulau sanura kaithel mayada Duster car ama accident thokpana miyo ama laikhidre ani sokle laikhidraba miyo edu khurai singangbam laikai digi el bisal chai kungater apokpa laikhidraba el loken kawi solaba singaduna car adubu thorakiba masum manunga tonglakpa singni hairi makhoi ani ma hauzik ras medicity da laikatnari haina su phongdorakli makasa tarakpo ina yamna ngakdiba pawmana Dubai digi hukiba Maradona gi khudangari Assam da fangle Dubai digi hukibani haiba legendary footballer Maradona gi Heritage half float khudang gari upper Assam gi Sibasagar district gi fangle gari edu fanglaba matung police na irai numiki numidang atheng mana police na miye ma phaki maki maming Wajid Hussain kawi Saraidio district ki Morana Hat area da leiba mari mata gi yumamadagi phaki bani magna laikhidraba Maradona na sisinaramba gari edu puthoraki Equis Wajid UAE gi Dubai da leiba company amara security guard ama oina thabak tawki company du da laikhidraba footballer Maradona gi pose kya thamnamki company du da tha kya thabak tawraba matung miwesi mapanare haiduna suti lawraga hokiba Augusta Assam da halaki Dubai police na India re Equis asigi maramna paw pirakpadigi Assam police na action lawkibani haina DGP Mahandana su phongdokre hari atopa pawmana pungani gi manungda Omicron detect tauba kit puthokre Assam gi Lahowal da leiba ICMR RMR gi Dirbugar gi timamana pungani gi manungda COVID-19 gi Omicron variant detect tobungamba kit ama puthokre ICMR MRC Dirbugar gi timadu senior scientist Dr. Biswarjit Borkakotina Lusingki hansu pausna makhatana su phongdorakli Atopa pawmana rocket attack the US peacekeeper ohum sokre maligi awang thangma sarukta leiba military base amada satharakhiba rocket attack amada United Nations ki peacekeeper ohum sathina sokre haina UN amasum local officials singna phongdorakli hiramasiga mari leinana West African country da leiba UN peacekeeping mission gi wangangloi Oliver Salvador na phongdokibada ngarangi thawdo adu Malian soldiers sing UN peacekeepers sing amasum French troops sing punna leiba Desalit ki base amada thokibani thawdo adu da UN peacekeeper ahum sathina soki thawdo adu bahak thengna uhoba masak maming taktho yadaba Desalit tribal leader amana phongdorkibada attack adu rocket capsin duna satharakibani Desalida leiba tribal kyana lanmi sing ki base adu tamna rocket capsilak po hoki amasu rocket capsin dun attack sathakraba suma phamadu hauji yaikai thingai bigi thawdo amata thokpa leitri hanagum ingna sikna leiri haina pausna supali atopa pawamra YouTube ta live streaming haure patna high court na YouTube ta proceedings sing live streaming haukibaga loinana high court asi court ki proceedings sing live streaming tawba leiba asigi manga suba court oire masigi mamangda process asi Karnataka Orissa Gujarat amasu Madhya Pradesh ki high court singna hokrabani haina supali amaromdana district kunga tareta covid case hengalakpadigi center na state singna section na bakhankhre haukiba sayol anigi matamasi leiba asigi district kunga tareta covid-19 positive oibagi sang wangkhalakhibaga loinana phibam kupna yengsili haina center na state singna khankhre pandemic asigi mayokta sangshiliba lanjang asida
Hauzik Levasi Aruba Tankak Amada Lay Hainasu, Sentana State Sing the Kangankre, Union Health Secretary Rajesh Bhusana State Sing the Eva Letter Madahai, Leva Pumbaguena COVID-19 casing left and a Hantarakagi, Ben Ama Handak Equine Uba Pangli. Hauzi Equi pandemic Asiki Mayukta, Sangshi Libalanjang Sida, Aruba Pibam delay, Hokibusayolani Asidi State Ahungi District Nepal positivity rate Sada Tarahena, report of Kihena, Paushina Sufundurakli. Makasa Tarakpo and Amasum Lushila Point of Maruba Paukrana, Manoranjan Mukihala Hairibadu, Magnakari, Hairubagino Haibudu, Sengdoka Dabani, Abdul Mazid. Haukiba December Nipan in the Midang Pung Taruk Tabumatamda, Nauria Pakang Lapa Kendri Manungsan by Hyang Tangi polling station Mangagi, election campaign committee member Weriba, Loitongbam Hirozitka Hauzi, Apanadal Eski State President Hazariba, Kontozum Manoranjanbo, Kiala Yaina Pauxi Kiada, Sound Phone Ragibadu Aranba Yumpam Yaw the Batoni, Manoranjanbo, Hirozina Kiala Hairibadu. Manoranjana Kari Hairubigi, Kihalapano Habidu, Leva Miam Kangna, Atubumatam the Sengdora Katavanihana, Nasi Hyang Tang Lady be manning the Pangtoki Papagi Mipum Amada, Nauria Pakang Lapaki and Drigi Manungsan and Lady by Hyang Tangi polling Mangagi election campaign committee, Information Secretary MD Abdul Majid Singhana Haikre, Nasi committee member Kiagaluna Hyang Tang the Lebetuan, Tuan Mukiana Saruk Yaduna, Pangtoki Papagi Mipum Atuda, Committee Information Secretary MD Abdul Majid. Sahana Makatan Hai, Numiladuda, Apanadal ESK States President Haizariba Konthausam Manoranjana, Nauria Pakang Lapa Kendra, BJP ticket Mirep, Winaba, Torang Toribi, ESKBU, Kariam Katainaba, Usit Hawaidaba, Tawonka Satabaduga Madi Lenana, Karigumo Apam Kar Isam Samna, Nanakibani. Adobo Manoranjana Numiradugi, Taudo, the Pauxi, sing the Aran Mamonda, Paudam Duna, Yam Sauna Pau, Hapsilaktuna, El Hirozipo, Lebak Miam the Lan, Ohana Bohona Batawang Committee, Makedi Yaninde. Manoranjana Kunayasigi Nupibu, Hantaba Yang Bamadi, Kendra si the BJP ticket, Mikal Tangana Batana Pana Kendra Gisaka Torang Pakatuna Laklibi, is Kebibu, Yam Nakarim Kataina Bomonda, Kebi Angang Oimali, Mayumakai Pan Kigani. Board Karaga Assembly da Masapuraga Satkadra, Haibana Singbu Wahi Watakya, Sizinaduna, Kebi Amadi, Nauria, Prazabu Karim Katainaduna, Laki Haina, Paushina Su Fundurakli. Atopa Paukranamu, Nagaland Apaspa repeal Tonabigi Warep Launab, December Kunda Assembly Akanaba Mipam Kokre. Nagaland Indo Memar Border Mon District Oting the Assam Rifles Amasum, Kungamatushua Peraka Mandoga. Commandona, coal mine the Tabak Shuraga Halakpa Simitaraga Mari Hatkiba Kayaman, Aso Apa Nangankiba, Taudoka Mari Langana, instead of the Yapaspa repeal Tonabatasiki Kunda, Nagaland Assembly Akanaba, Mipong Kokre, instead of the Governor Zagadi Mukhina Assembly Sessanadu, formal Oina, Samon Togatavani, instead of disturb area, Lautokuna, Apaspa Tambaduna, Army Namisam Singbu, Panning Laga Paba Madi, Singli Haiduna Hatpa, Tupagit Hawonka Sataribasi, Tingnabaki Damakta, Egg as a repeal Tonaba Kanaba, Mipamasi Kokibani. Mipamasita Naga political issue Matang Sukhanagani Haina, Isteradugi Minister for Planning and Coordination, Land Revenue and Parliamentary Affairs Naiba Kronuna, Fongdoki Hainsu Paus Namakatana Pali. Lushila Point to Papamana, Gawada TMC na Sarkar Pairabadi Nupisinda, Tada Lupalising Manga Pigani. Gawara Pangtoko the Assembly Mikalasigi Mangoinana, Trinamal Congress ki Supremo Mamta Banerjee instead of the party Sigi Lambi Yat Pawena, instead of the Imung Lak 3.5 ki Nupisinda, Ta Kudingi Lupali Sing Manga Pangangadaba, Griha Lakshmi scheme launch Tokre Hansu, Pawaman Makatana Fondorakli. Aduga ma'am hauzik ko ina di pauk si matang sa lusin jarage amasum patok sa gibla soy kibla an kiba kaya yawar si ma'am nangak pigini amasum matam gi maru ebi pauk sing su left na ma'am na update pizar ki haina senel sigi makiri gi thamjari duga ma'am makataba update ma'am ngamina ki sen su thamjari and thank you.